ꯃꯊꯪꯁꯤꯗꯤ ꯀꯤ-ꯅꯣꯠ ꯑꯦꯗ꯭ꯔꯦꯁ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯦꯇ꯭ꯔꯣꯏꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯕꯨ ꯀꯧꯁꯤꯟꯖꯔꯤ. ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯣꯔꯠ ꯍꯣꯜ ꯑꯁꯤꯕꯨ ꯀꯣꯟꯕꯤꯔꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧꯅꯤꯒꯤ ꯃꯐꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯈꯔ ꯈꯖꯤꯛ ꯃꯤꯀꯨꯞ ꯈꯔ ꯆꯣꯟꯊꯅ ꯍꯧꯔꯒꯁꯨ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯁꯅꯨ, ꯂꯣꯏꯅꯅ ꯑꯣꯖꯥ ꯖꯤꯂꯥ ꯂꯩꯁꯥꯡꯊꯦꯝꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯂꯥꯏꯔꯤꯛ ꯑꯃ ꯑꯣꯏꯁꯅꯨ ꯍꯥꯏꯕꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯃꯐꯝꯗ ꯆꯪꯖꯔꯤ. ꯐꯝꯕꯥꯛꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯣꯏꯗꯣꯛꯗꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯅꯔꯦꯕꯜ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯃꯤꯡꯃꯟ ꯍꯪꯒꯠꯆꯕꯗ ꯁꯔ ꯄ꯭ꯔꯣꯐꯦꯁꯔ ꯑꯦꯟ ꯂꯣꯀꯦꯟꯗ꯭ꯔ ꯁꯤꯡ, ꯊꯧꯔꯝ ꯃꯄꯨꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯣꯏꯗꯣꯛꯗꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯡꯃꯟ ꯍꯪꯒꯠꯆꯔꯕꯗ ꯄꯥꯕꯨꯡ ꯅꯥꯎꯔꯩꯕꯝ ꯈꯝꯕ ꯂꯨꯋꯥꯡ, ꯂꯣꯏꯅꯅ ꯑꯈꯟꯅꯕ ꯃꯤꯊꯨꯡꯒꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯊꯣꯏꯗꯣꯛꯗꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯒꯤ ꯔꯦꯖꯤꯁꯇꯔ ꯃꯤꯡꯃꯟ ꯍꯪꯒꯠꯆꯔꯕꯗ ꯁꯔ ꯄ꯭ꯔꯣꯐꯦꯁꯔ ꯗꯕ꯭ꯂꯤꯎ ꯆꯥꯟꯕꯥꯕꯨ ꯁꯤꯡ, ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯐꯣꯡꯖꯒꯗꯧꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗ꯭ꯔꯃꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯒꯗꯧꯔꯤꯕ ꯊꯣꯏꯗꯣꯛꯗꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯃꯤꯡꯃꯟ ꯍꯪꯒꯠꯆꯔꯕꯗ ꯁꯔ ꯗꯣꯛꯇꯔ ꯆꯤꯔꯣꯝ ꯔꯥꯖ ꯀꯤꯔꯇꯟ ꯑꯃꯗꯤ ꯃꯦꯗꯝ ꯗꯣꯛꯇꯔ ꯀꯣꯏꯖꯝ ꯁꯥꯟꯇꯤꯕꯂꯥ ꯗꯦꯕꯤ ꯑꯅꯤꯕꯨꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯦꯗꯤꯌꯥ ꯐ꯭ꯔꯦꯟꯁꯤꯡ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯊꯣꯏꯗꯣꯛꯗꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥꯁꯤꯡ, ꯔꯤꯁꯔꯁ ꯁ꯭ꯀꯣꯂꯔꯁꯤꯡ, ꯂꯣꯏꯅꯅ ꯑꯏꯕ ꯏꯕꯤꯁꯤꯡ, ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯁꯔ ꯅꯣꯡꯃꯥꯏꯊꯦꯝ ꯅꯣꯔꯦꯟ ꯁꯤꯡ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤ, ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ. ꯌꯥꯝꯅ ꯇꯦꯟꯅ ꯊꯝꯖꯒꯦ. ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯈꯔ ꯈꯖꯤꯛ ꯆꯣꯟꯊꯅ ꯍꯧꯈꯤꯕꯅꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯨꯡꯁꯨ ꯑꯣꯏꯕꯗꯨꯅ ꯌꯥꯝꯅ ꯁꯥꯡꯅ ꯂꯧꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯔꯣꯏ. ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯑꯆꯪꯕ ꯂꯨꯞꯂꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯖꯥ ꯖꯤꯂꯥ ꯂꯩꯁꯥꯡꯊꯦꯝꯁꯨ ꯑꯃꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯍꯥꯟꯅ ꯊꯝꯖꯒꯦ. ꯂꯣꯏꯅꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅ ꯁꯛꯈꯪꯂꯕ ꯏꯁꯩ ꯃꯌꯦꯛ ꯏꯕ, ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯅ ꯁꯛꯈꯪꯂꯕ ꯄ꯭ꯂꯦꯔꯥꯏꯠ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯂꯕ ꯑꯗꯨꯒꯨꯝꯕ ꯁꯛꯅꯥꯏꯔꯕ ꯄ꯭ꯂꯦꯔꯥꯏꯠ ꯑꯃ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯂꯨꯞꯂꯣꯏꯅ ꯐꯪꯖꯕ, ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯣꯡꯈ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯔꯤꯛ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯁꯨꯔꯒꯤ ꯅꯥꯆꯣꯝ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯃꯗꯤ ꯐꯣꯔꯝꯒꯤ ꯃꯦꯝꯕꯔ ꯑꯣꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯐꯣꯡꯕꯤꯔꯝꯕ ꯂꯥꯏꯔꯤꯛꯅꯤ. ꯑꯗꯨꯕꯨ ꯃꯦꯝꯕꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯐꯣꯡꯖꯕ ꯂꯥꯏꯔꯤꯛ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯔꯦꯗꯤꯑꯣ ꯄ꯭ꯂꯦꯒꯤ ꯈꯣꯝꯖꯤꯟꯕ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛ, ꯂꯣꯏꯅꯅ ꯉꯁꯤ ꯐꯣꯡꯖꯔꯤꯕ ꯂꯥꯜꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯁꯤꯃꯗꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄꯥꯕ꯭ꯂꯤꯀꯦꯁꯟ ꯑꯣꯏꯖꯕꯅꯤ. ꯉꯁꯤꯗꯤ ꯑꯣꯖꯥ ꯖꯤꯂꯥ ꯂꯩꯁꯥꯡꯊꯦꯝ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯃꯥꯡꯗ ꯑꯅꯤꯁꯨꯕ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯐꯣꯡꯈꯤꯕ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯂꯩꯄꯥꯛꯇ ꯑꯍꯥꯟꯕ ꯃꯄꯨꯡ ꯐꯥꯕ ꯂꯥꯏꯔꯤꯛ ꯐꯣꯡꯕꯤ ꯑꯃ ꯑꯣꯏꯅ ꯁꯛꯈꯪꯅꯔꯕꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯑꯏꯕꯤ ꯑꯌꯦꯛꯄꯝ ꯑꯟꯖꯨꯒꯤ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯂꯤꯡꯈꯠꯆꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃ ꯁꯪꯒꯥꯕꯒ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯇꯤꯝ ꯑꯃ ꯆꯠꯂꯒ ꯑꯩꯈꯣꯏ ꯐꯣꯡꯖꯔꯨꯕ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯐꯣꯡꯖꯔꯨꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯈꯛꯅꯤ. ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯣꯖꯥ ꯖꯤꯂꯥ ꯂꯩꯁꯥꯡꯊꯦꯝꯒꯤ ꯗ꯭ꯔꯃꯥꯒꯤ ꯈꯣꯡꯆꯠ, ꯏꯕꯒꯤ ꯈꯣꯡꯆꯠ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯦ, ꯅꯦꯁꯟꯁꯤꯗꯒꯤ ꯋꯥꯡꯃ ꯂꯥꯠꯂꯒ ꯑꯦꯕ꯭ꯔꯣꯗ ꯌꯧꯅ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯏꯕ ꯑꯃꯈꯛꯅꯤ. ꯑꯗꯨꯅ ꯑꯣꯖꯥ ꯖꯤꯂꯥ ꯂꯩꯁꯥꯡꯊꯦꯝꯒꯤꯗꯃꯛ ꯃꯌꯥꯝꯗꯒꯤ ꯃꯤꯅꯨꯡꯁꯤꯗꯨ ꯅꯤꯖꯔꯤ. ꯑꯣꯖꯥ ꯖꯤꯂꯥ ꯂꯩꯁꯥꯡꯊꯦꯝꯒꯤ ꯁꯤꯒꯨꯝꯕ ꯑꯍꯨꯝꯁꯨꯕ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯄꯁꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯀꯤ ꯌꯥꯝꯅ ꯀꯟꯅ ꯃꯌꯥꯝꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯗꯨꯗꯒꯤ ꯊꯧꯔꯥꯡ ꯇꯧꯖꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯌꯥꯝꯅ ꯑꯣꯅꯔꯦꯕꯜ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔꯅ ꯁꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃ, ꯃꯤꯀꯨꯞ ꯑꯃ, ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯔꯛꯄꯁꯤ ꯌꯥꯝ ꯊꯨꯅ ꯄꯤꯕꯤꯔꯛꯄ, ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯗꯕ ꯃꯤꯀꯨꯞ ꯑꯃ ꯐꯪꯖꯕ ꯍꯥꯏꯖꯕ ꯇꯥꯔꯦ. ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ
ꯇꯦꯟꯈ꯭ꯔꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯐꯣꯡꯅꯕ ꯍꯣꯠꯅꯖꯈꯤꯕꯅ ꯃꯔꯛꯇ ꯑꯁꯣꯏ ꯑꯔꯥꯟ ꯁꯣꯏꯗꯅ ꯌꯥꯎꯕꯤꯒꯅꯤ ꯍꯣꯔꯦꯟ ꯅꯩꯅꯕꯤꯒꯗꯣꯔꯤꯕ ꯑꯣꯖꯥ ꯑꯅꯤꯅ ꯑꯁꯣꯏꯕ ꯀꯌꯥꯗꯨ ꯈꯔ ꯀꯨꯞꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯒꯤ ꯑꯐꯕ ꯑꯦꯔꯤꯌꯥꯗꯨꯗꯪ ꯃꯌꯥꯝꯗ ꯄꯥꯎꯗꯝꯕꯤꯔꯛꯑꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯖꯒꯦ ꯃꯁꯤꯅ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕ ꯉꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯑꯏꯕ ꯑꯣꯖꯥ ꯖꯤꯂꯥ ꯂꯩꯁꯥꯡꯊꯦꯝꯒꯤ ꯃꯔꯝꯗ ꯊꯝꯖꯕ ꯇꯦꯟꯇꯛꯄ ꯋꯥꯐꯝ ꯈꯔꯅꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯦꯟꯇꯛꯅ ꯈꯖꯤꯛꯇꯪ ꯊꯝꯖꯒꯦ 2008ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯆꯩꯆꯠ 10 ꯍꯥꯏꯔꯤꯕ ꯑꯉꯟꯕ ꯁꯔꯨꯛ ꯑꯁꯤꯗ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤ ꯀꯩꯁꯥꯝꯄꯥꯠꯇ ꯃꯄꯨꯡ ꯑꯣꯏꯕ ꯑꯣꯐꯤꯁ ꯑꯣꯏꯖꯕ ꯑꯗꯨꯃꯥꯏꯅ ꯂꯤꯡꯈꯠꯆꯈꯤꯕ ꯂꯨꯞ ꯑꯃꯈꯛꯅꯤ ꯅꯥꯎꯔꯦꯝ ꯗꯦꯕꯥꯟ ꯀꯧꯕ ꯀ꯭ꯋꯥꯀꯩꯊꯦꯜꯗ ꯂꯩꯕ ꯑꯍꯜ ꯑꯃꯒꯤ ꯌꯨꯝꯗ ꯉꯁꯤꯒꯤ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯕꯤꯔꯤꯕ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯈꯝꯕ ꯂꯨꯋꯥꯡꯅ ꯐꯣꯔꯝ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯂꯤꯡꯈꯠꯅꯅꯕꯒꯤ ꯃꯗꯨꯒꯤ ꯃꯤꯐꯝ ꯃꯄꯨ ꯑꯣꯏꯕꯤꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯄꯥꯕꯨꯡ ꯅꯥꯎꯔꯦꯝꯕꯝ ꯈꯝꯕ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯥꯎꯔꯦꯝ ꯗꯦꯕꯥꯟꯁꯤ ꯃꯍꯥꯛ ꯑꯆꯤꯟꯕ ꯑꯃ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯑꯦꯛꯇꯤꯚꯂꯤ ꯋꯥꯔꯛ ꯇꯧꯕ ꯉꯝꯃꯛꯇꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯣꯖꯥ ꯁꯧꯕꯥꯝ ꯇꯣꯝꯕꯅ ꯃꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯏꯟ ꯆꯥꯔꯖ ꯄꯨꯔꯒ ꯆꯍꯤ ꯑꯃ ꯄꯨꯊꯩ ꯃꯊꯪ ꯆꯍꯤ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯔꯛꯑꯕ ꯃꯇꯨꯡ ꯑꯣꯖꯥ ꯊꯣꯛꯆꯣꯝ ꯆꯟꯗ꯭ꯔ ꯁꯤꯡꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯨꯛ ꯑꯣꯏꯕꯤꯔꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯒꯣꯜꯁꯦꯝ ꯏꯟꯗ꯭ꯔ ꯀꯨꯃꯥꯔ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯑꯣꯖꯥ ꯑꯁꯤꯅ ꯑꯃꯨꯛ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧ ꯄꯨꯕꯤꯔꯛꯈꯤ ꯑꯣꯖꯥ ꯁꯒꯣꯜꯁꯦꯝ ꯏꯟꯗ꯭ꯔ ꯀꯨꯃꯥꯔꯒꯤ ꯃꯊꯪꯗ ꯑꯃꯨꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯁ꯭ꯀꯣꯂꯔ ꯔꯥꯏꯇꯔ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯔꯤꯁꯤꯄꯤꯌꯦꯟ ꯄ꯭ꯔꯣꯐꯦꯁꯔ ꯖꯣꯗ ꯁꯤ ꯁꯅꯁꯝꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯇꯥꯝ ꯑꯃꯃꯨꯛ ꯄꯨꯕꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗꯀꯤ ꯁꯦꯀꯦꯟ ꯋꯦꯕ ꯃꯅꯨꯡꯗ ꯂꯩꯈꯤꯗꯦ ꯑꯁꯨꯝꯅ ꯑꯣꯖꯥ ꯖꯣꯗꯅ ꯄꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯑꯦꯋꯥꯔꯗ ꯔꯤꯁꯤꯄꯤꯌꯦꯟ ꯑꯣꯖꯥ ꯔꯘꯨ ꯂꯩꯁꯥꯡꯊꯦꯝ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ-19ꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧ ꯄꯨꯕꯤꯔꯝꯃꯤ ꯃꯗꯨꯒꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯔꯤꯕꯁꯤꯒꯤ ꯃꯃꯥꯡꯒꯤ ꯇꯥꯝꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅ ꯁꯦꯛꯃꯥꯏꯒꯤ ꯃꯥꯏꯀꯩ ꯉꯥꯛꯄ ꯑꯏꯕ ꯃꯣꯏꯅ ꯃꯌꯥꯝ ꯁꯤꯡꯊꯥꯅꯔꯤꯕ ꯑꯣꯖꯥ ꯌꯥꯏꯁꯀꯨꯜ ꯈ꯭ꯋꯥꯏꯔꯥꯛꯄꯝꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧ ꯄꯨꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯇꯥꯝ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯑꯣꯖꯥ ꯅꯥꯎꯔꯦꯝꯕꯝ ꯈꯝꯕ ꯂꯨꯋꯥꯡꯅ ꯄꯨꯕꯤꯕꯅꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯒꯤ ꯄꯥꯁ ꯄ꯭ꯔꯁꯤꯗꯦꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯅꯤꯄꯨꯔꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯅꯤꯄꯨꯔꯅ ꯁꯤꯡꯊꯥꯅꯕ ꯑꯏꯕꯁꯤꯡ ꯑꯌꯥꯝꯕ ꯑꯣꯏꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯑꯍꯜ ꯂꯃꯟ ꯑꯍꯨꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗꯀꯤ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯋꯦꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯜ ꯑꯍꯨꯝꯃꯛ ꯃꯊꯪ ꯃꯊꯪ ꯆꯠꯈꯤꯕ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯃꯁꯤꯒꯤ ꯑꯍꯣꯕ ꯑꯃꯗꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯃꯁꯤ ꯀꯣꯚꯤꯗ-19ꯅ ꯄꯤꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯆꯩꯊꯦꯡ ꯑꯃꯈꯛꯅꯤ ꯍꯥꯏꯔꯤꯕ ꯆꯩꯊꯦꯡꯁꯤꯒꯤ ꯃꯅꯨꯡꯗ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯅꯪꯍꯧꯔꯣꯏꯗꯕ ꯃꯇꯥꯒꯨꯝ ꯍꯥꯟꯅ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔꯁꯨ ꯑꯣꯏꯕꯤꯔꯝꯕ ꯗꯣꯛꯇꯔ ꯁꯨꯔꯦꯁ ꯇꯤ ꯑꯩꯆ ꯁꯨꯔꯦꯁ ꯃꯍꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯗ ꯏꯟꯂꯦꯁ ꯀꯕꯣ ꯚꯦꯂꯤ ꯍꯥꯏꯗꯅ ꯏꯪꯂꯤꯁꯇ ꯐꯣꯡꯕꯤꯔꯝꯕ ꯑꯗꯨꯒ ꯀꯕꯣ ꯚꯦꯂꯤꯒꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯅ ꯄꯦꯖ 500ꯃꯨꯛ ꯄꯥꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯈꯣꯏꯁꯤ ꯅꯪꯍꯧꯔꯦꯟ ꯂꯥꯏꯅ ꯏꯟꯁꯤꯟꯕꯗꯧꯅ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯕꯁꯤ ꯂꯥꯛꯑꯝꯗꯥꯏ ꯃꯤꯀꯨꯞꯇ ꯐꯣꯡꯖꯈꯤ ꯌꯥꯝꯅ ꯀ꯭ꯔꯤꯛ ꯅꯛꯁꯜꯂꯛꯄꯗꯒꯤ ꯂꯥꯏꯔꯤꯛꯁꯤ ꯐꯣꯡꯕ ꯊꯥ ꯐꯥꯗ꯭ꯔꯦ ꯀꯣꯚꯤꯗ-19 ꯑꯅꯤꯁꯨꯕ ꯋꯦꯕ ꯂꯥꯛꯏ ꯑꯗꯣ ꯑꯣꯖꯥ ꯁꯨꯔꯦꯁ ꯑꯃꯨꯛ ꯃꯥꯒꯤ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯄꯨꯗꯨꯅ ꯆꯠꯄꯤꯈꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯑꯅꯤꯁꯨꯕ ꯀꯣꯚꯤꯗ-19ꯒꯤ ꯋꯦꯕꯁꯤꯒꯤ ꯃꯅꯨꯡꯗ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯁꯦ ꯈꯪꯁꯣꯟ ꯁꯣꯟꯊꯔꯨꯔꯕ ꯑꯃꯈꯛꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯃꯅꯤꯄꯨꯔꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯤꯁꯨꯕ ꯋꯦꯕꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯅꯤ ꯑꯍꯨꯝ ꯃꯊꯪ ꯐꯣꯡꯖꯔꯛꯄ ꯃꯗꯨꯁꯨ ꯑꯌꯥꯝꯕ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯂꯥꯛꯏ ꯍꯧꯖꯤꯛꯁꯦ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯤ ꯌꯥꯝꯅ ꯇꯥꯡꯕ ꯔꯦꯗꯤꯑꯣꯗ ꯁꯟꯗꯣꯛꯄ ꯃꯌꯥꯝꯅ ꯇꯥꯕ ꯇꯦꯛꯁ ꯑꯣꯏꯅ ꯊꯤꯕ ꯃꯇꯝꯗ ꯀꯌꯥ ꯐꯪꯅꯗꯕ ꯃꯤꯀꯨꯞꯁꯤꯗ ꯃꯔꯨꯑꯣꯏꯅ ꯗ꯭ꯔꯃꯥ ꯏꯕ ꯑꯣꯖꯥ ꯃꯅꯤ ꯇꯌꯥꯟꯖꯝꯒꯤ ꯂꯥꯏꯔꯤꯛ ꯑꯦꯋꯥꯔꯗ 1 ꯂꯥꯈ ꯍꯟꯗꯛꯀꯤ ꯁꯦꯀꯦꯟ ꯋꯦꯕꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯣꯡꯖꯕꯅꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣ ꯏꯝꯐꯥꯜꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗ꯭ꯔꯃꯥ 10ꯒꯤ ꯃꯊꯛꯇ ꯁꯟꯗꯣꯛꯈ꯭ꯔꯕ ꯑꯏꯕꯗꯨꯒꯤ ꯗ꯭ꯔꯃꯥ ꯈꯔ ꯈꯣꯝꯖꯤꯜꯂꯒ ꯐꯣꯡꯖꯕꯅꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯑꯣꯖꯥ ꯖꯤꯂꯥꯒꯤ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯗ꯭ꯔꯃꯥꯒꯤ ꯑꯃꯨꯛ ꯂꯥꯛꯄꯁꯤꯅꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯗ꯭ꯔꯃꯥꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯌꯥꯝꯅ ꯋꯥꯠꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯒꯦ ꯍꯥꯏꯁꯤꯗꯤ ꯍꯣꯔꯦꯟ ꯑꯣꯖꯥ ꯁꯥꯟꯇꯤꯕꯂꯥ ꯑꯗꯒꯤ ꯏꯌꯥꯝꯕ ꯗꯣꯛꯇꯔ ꯆꯤꯔꯣꯝ ꯔꯥꯖ ꯀꯦꯇꯟ ꯑꯅꯤꯅ ꯁꯣꯏꯗꯅ ꯊꯝꯕꯤꯔꯛꯀꯅꯤ ꯇꯦꯟꯁꯤꯜꯂꯛꯄꯗ ꯇꯦꯟꯈ꯭ꯔꯕ ꯆꯍꯤ 12 ꯃꯄꯨꯡ ꯐꯥꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯗꯤ ꯄꯦꯇ꯭ꯔꯤꯌꯣꯇꯤꯛ ꯔꯥꯏꯇꯔꯁ ꯐꯣꯔꯝꯁꯦ ꯀꯛꯐꯩ ꯆꯠꯄꯗ ꯉꯥꯏꯔꯤꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕ ꯁꯛꯇꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯂꯤꯇꯔꯦꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯈꯛꯅꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯑꯏꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯅ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯔꯒ ꯁꯦꯝꯖꯔꯤꯕ ꯂꯨꯞ ꯑꯁꯤꯅ ꯇꯦꯟꯈ꯭ꯔꯕ ꯆꯍꯤ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯂꯥꯏꯔꯤꯛ 100ꯒꯤ
mayada koi phungjare translation work yauna English ta iba aduga travel drama biography aduga saireng short story asina chingba history ga mai lena ba tongan tongba lari kyama phungjaki sigi manungda simthani ngai oiba lari amadi Manipur University ki research scholar sing su yamna pamna hauji panariba layo khrabi ima Dr. Saros Nalini Arambam Parrott aduga John Parrott anina punna iba collected papers on the history and culture of Manipur hainaming thonba English ki dumba article singi collection gi oiba dugma lari asimasu forum na 2011 da phongjaki masi John Parrott masamak UK dagi laaga Patriotic Writers Forum Manipur da sinabirambadu manuscript dagi phongjaki badugumba lari ni asumna forum gi lari phongbi ki khongchat sigi mathakta ngasidi loan akhoi nat saktam masi Manipur Assam Tripura thangnari bim thangnari anista chokoi sandokna ba yamna kan honaje 2009 dagi Tripura de khoi mieng thamjai Tripura gi masaloisang 2013 da hangdokse 2016 dana Assam Guwahati branch Patriotic Writers Forum linkachadana Tripura di hanan boina mitei miek mayam hujik university level da tamnariba mitei script ase I han boina Tripura gi laimaida tambi bagi course ma Patriotic Writers Forum Manipur na koi chathajaki tongan ba mahiroi ahlaman yauna mi kunthra ga mangarom da masigi mayek ki tambi bagi khongchatsi 2013 da koi chachabani asumna lakpa sigi manungda yamna unique oiba Patriotic Writers Forum Manipur na lokhatsaba thodang ama oina chahi ani chupna koigi Manipur amadi Assam da leiriba aduga Tripura da Bangladesh da Myanmar da lamyan bahisam irabot ka sagun arama maphamsing thijinbegi khongchat ma chachai masina Manipur gi mahaki pongna phamlamdam oiriba lamdam stagi hauraga Manipur gi tongan ba irabon hek sokna samnaramba maphamsing study tawjarba matung Assam gi tongan mapham irabot ki khilamba mitam tara gi meada Assam state da hujik leirabane si matangda irabot ki mitam se Dharmanagar da ahanba oina khinkiba aduga Matchamohani Agartala da adu ahum suba mitam simadi Patriotic Writers Forum Manipur na Lalsungura Tripura da koi khinjai sumain taraga mari suba sima khwai da hujik khin khrabane asumna irabot ki khongul liba aduga Myanmar da aduga mahana yata khiba Ango Chingkhong Tangbo Khul hairi maphamsi phawba khoi chache Bangladesh ta mahana mirot oringai matamda leikhiba Sylhet Central Jail masi mafamda khoi study 3 times khoi chache adu mahana Johnson School dagi lari class 5 pass tawraga makha tawa study khoi Dhaka da tamki Dhaka da like tamki abi text thengnar ga su karam bis kunno krai da tamuna de hengna khangdabadu khangna bi wakhalon de khoi Bangladesh Manipuri site sangchat ki president wajak ek khoi ek serang khusam narga Bangladesh ki Dhaka da leba Pogos School hariba school astam hak lari tamami habigi madugi history kem background sing adu bhawba khoi chachadana thijan jaru bane tensilakpada aina irabot na tang Punjab state da ngasidi Manipur University ki vice chancellor su honorable vice chancellor yawbasi khudong chablok jaraga khoi gi research scholar sing aduga Manipur University ki professor sing na hairagadi Manipur laingak si taba aduga masi tofam thopani kaina khanba historical background amoina leiraba khoi gi layoikraba hijam irabot na mana laikhide hariba Ango Chingkhong Tangbo Khul se ngasidi ningthi turen ga samnab apikpa khong amagi mayai da lehore mahangna laikhida maphamsi aduna hai maphamsi chingmoina lehodre yamna plain noina tampak oina koi low uba yaba gi phibam da lehoraba after 1 or 2 decades lamya mira bona laikhida maphamse Ango Chingkhong ne haibase lakadaba miron decade amani gi mangda lakadaba miron ati thajabi gi wangda leirakane aduna masi university level da koina research tawkanda tawbiyaba oi thopiyaba lambi oirabadi mark se koigi pioneer writer amani natragana social activist amani natra cultural activist amani habi miengda mark atopa journey myam leiram bayai irabot ki koina khangdaba udaba khangaga su habi yadaba journey leiram bayai punmaktuna nathaira kanda koina habi yaba mark mamda study tawbiyaba university level da aduga Myanmar ga the India government ga ani ki marakta university na mayai da link up tawrakanda irabot ki ma ki yata ke maphamse historical site amoina thamoba ngambagi khudong chaba leiragadi tunggi mirolna hai maphamadu protect tawrami haibagi koigi pai pusing adu ngasigi miron cheba soidana singthana ogni haibagi waphamsi aroibena thamjage aroibeda Patriotic Writers Forum Manipur achikpa mapham amada phammaga
वखल फौरप अईबगी कल्पना खरा नत्रगा सैथारोन खरा इरगा लेजबा अदुगुम अईबगी लुप अमन नत्ते पेट्रियोटिक राइटर्स फोरम मणिपुर गिदी असिपसु फंगनी अदुगा मणिपुर की एनी इवेंट एनी थौदोक थोरप मतमदा अदुगा मणिपुर की मपानदा चोइजाइना खरबिरे चासिंग मरकता करिगुंबदा खुदोंग थीबा अवाना तारी हेक ताबा मिकुप्ता मदुदे माइरोंग याबा अखोय मसें कोऑपरेशन पिना नबगिदमता लेंगदना लेबा मदुगी अचंगबा अदम लुलोय क्याम लेबा दम लुप अमखकनी त्रिपुरादा लेबा मितै खुल अनि धकाबारी लालसिंगमुरा अनि की मितै खुल खनरे ताबा मतमदा पेट्रियोटिक राइटर्स फोरम गी ngasi प्रिसाइड तबरे पाबुंग अदुगा पाउनिया स्कूल हाने प्रेसिडेंट चत्तना कोई अहल लमन से फुटबॉल टूर्नामेंट सिंजली करिगी मितै खुल अनि पिख्र मितै त्रिपुरादा मितै खुल अनि दुना खनब मतंदा बेंगोली सिना चासनगी दोरिबा लुपसिनगी दोर मयाम दुगी एखोन अवेयरनेस पिए मदो सोशल एक्टिविस्ट सिंना सोशल सर्विस तोरिबा सिविल सोसाइटी ऑर्गेनाइजेशन सिंना तौगदब थबुक तो खोना लाम सलुरिबदो मखोय ngaइबे यादबा पाउ ताबगा खै फुटबॉल टूर्नामेंट सिंजली राइटर्स फोरम अमना राइटर्स एसोसिएशन अमना करी फुटबॉल टूर्नामेंट सिलिबनो चानदे हाइबे याइ अखोयदे अखोय प्रूफ तो कंदबा यादबा अदुना मरम मरकांद मदो अतोप ऑर्गेनाइजेशन ngaइबे या ngमदबनिना कोना चंगजिल कांद मखोय लेंगोन नहली मैतेगी योंखमदा साब खुदै पुरा कांद मखोय मसिन यानहलगा मदुदा सागा पनुंगसिबगी मरीदुना ngसिदि लालसिंगरा हाइबा अगरतला टाउनदगी किलोमीटर 90 एना लापिबा ढाका बारी मदि कोई लालसिंगरागी मितै खुल अनिगी अचेप मरी सागलिबा सुमाइन तौदना एनी चोइजाइना क्रेरे चासिंगी इवेंट एनी थौदोक थोरप मतमदा मैम कोऑपरेशन पीबीयू अई बेसिंगना तौगदबा थौदांगनी यूनिवर्सिटीना लौगदबा थौदांगनी स्पोर्ट्स पर्सनालिटी सिंगना लौगदबा थौदांग है इन थोकपगी मतम हेनख्रे होजिकते खोई यामना चीरबा मणिपुर की ngमखै की मतंगदा मणिपुर की अपुनमगी सक्तंग की मतंगदा एनी हिरम क्यादा सोक्च लेबा क्या से अखोई ngसिदि यूनिवर्सिटी पांथोबनिना यूनिवर्सिटी के लेवल दा लेरिबा ओजासिंग छिना हौरिबा रिसर्च स्कॉलर सिंग दा ओइरिबा फिबम सिंग से खंगनबगी अदुगा मखोइसु इनिशिएटिव लहनबगी तंगाई फदबा मतमदो लाप ले हाय वाफम से थमजरगा पुनमपो अरोइबन खुरुमजरी थैंक यू राकेश नाउरेम पेट्रियोटिक राइटर्स फोरम की सेक्रेटरी ना मरिक सुम्बा की नोट एड्रेस तंबीरे सी मथंगी कोई लाइरिक असिबु लालिबसि कनानो हाइरिबा ड्रामा की लाइरिक असिबु इबिरिबा जिला लाइसांग थेमना मसागी ओइबा वाफम गरदंग थंबिनबा सुमे अखोई आई कितंग एडवांस होइग्रे बरो याद्रे से अहम बदल लाइरिक से अखोई चीफ गेस्ट ना फुंबी नबगी दमता